มีเมียนป้าสนุกเฟสตัวมียำยาวไปก่อนไปห้าเลยเฮ้ยแกเราเริ่มนั่งทั้งไงกับมันเปล่า Hello guys, welcome back to Sendoi Mukbang. Aku hujik Singju ne, Chow ne, bora ne, Tbi ne, Mukbang to ke aku jo. Masih dilihat tas yaudre, paisa tu baik tau. Masih kan sih. Ma'am. Sendoi Mukbang for a reason. Aku dum sabo hora ke. Aku Singju su bakot pa, tapi ama to wahei bakot pa mim dan nanti aku. Atau cum sunning aku hai tare weather je huriti weather je kalian je koi bagi am sare bakot. Na sum achikpagumba kaigumba sum saning haitare adudagi hoi chaje na hoi ma hongna mai tawne ado koi che hoi ju mateng khar pangbirame ko ado mayam saba hawrage hoi hayu dei te do nana sarake Singju ne ngasi chak su yaudre, adi phambu haitre. Kaya hawin hula nang khut ham na su ge lại có muỗng nữa nó có lại mang gì đó ni chow ga me ko ni ga hảo anh nào mai đi hậu lại đi na và na đi chứ mai hậu yao rồi đi hậu rồi mai na và na đi chứ tôi cái gì mà gì ngang chứ cái nào nó một tầm bí rồi bằng ngang sang cái nó hiểu hơn là sẽ quăng ở ngang chả cái này nó mà I hope it's up the one ngang bro anh ngang cái đi ngang gì đó ngang cái như hậu ạ cho vào cái thịt rồi nang ai yen cham ne hamba ngasi ne naw e hamba yen ni ma hong na ma le cái Singju gi na ma hong ma je sum da ne ha em cha la Ma'am nó pina Singju pam chai jam baram lai ko. Kun
ahal lamaꯟꯅꯕꯗꯤ ꯐꯠꯇꯦ ꯐꯠꯇꯦꯕꯨꯗꯤ ꯍꯥꯏꯕ ꯁꯤꯡꯖꯨ ꯆꯥꯕ ꯁꯤꯡꯖꯨꯗ ꯃꯤꯃꯤ ꯍꯥꯞꯄꯒ ꯆꯥꯕ ꯈꯣꯠꯄ ꯐꯠꯇꯦ ꯃꯤꯃꯤ ꯍꯥꯞꯄꯩ ꯑꯗꯨꯝ ꯍꯥꯎ ꯑꯃ ꯊꯣꯛꯑꯦꯀꯣ ꯄꯨꯛꯇꯤ ꯅꯥꯔꯦꯗꯣ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯍꯛꯆꯥꯡꯗ ꯁꯣꯛꯄꯁꯦ ꯁꯤꯒꯤꯅꯦ ꯀꯩ ꯆꯥꯅꯤꯒꯦ ꯅꯪ ꯍꯥꯏꯗꯣ ꯑꯍꯟꯅ ꯐꯠꯇꯦ ꯍꯥꯏꯕ ꯑꯃꯒ ꯋꯥꯉꯥꯡꯁꯤꯗ ꯂꯩꯌꯨꯀꯣ ꯑꯍꯟꯅ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯒꯤ ꯑꯣꯏꯔꯝꯕ ꯁꯤꯡꯖꯨ ꯌꯥꯏ ꯆꯥꯕꯁꯦ ꯂꯥꯏ ꯇꯤꯟꯒꯤ ꯐꯠꯇꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯁꯦ ꯀꯅꯥ ꯈꯪꯕ ꯅꯪ ꯈ꯭ꯋꯥꯏꯁꯨ ꯍꯥꯏꯕꯒꯤꯅꯣ ꯐꯨꯒꯤꯗ ꯁꯥꯛ ꯆꯥꯛ ꯐꯨꯊꯠꯅꯔꯨꯔꯣ ꯃꯥꯡꯉꯤ ꯋꯥꯏꯗ ꯇꯥ ꯌꯥꯕ꯭ꯔꯥ ꯆꯥꯂꯨꯛꯁꯤꯗꯗꯤ ꯐꯨꯊꯠꯅꯕꯤꯔꯅꯨ ꯃꯥ ꯉꯥꯡꯉꯤ ꯋꯥꯁꯤꯕꯨ ꯇꯥ ꯌꯥꯔꯤꯕ ꯋꯥꯔꯕ ꯍꯨꯏꯁꯤ ꯇꯧꯕꯗꯣ ꯕꯣꯔꯥꯁꯦ ꯀꯩ ꯕꯣꯔꯥꯅꯣ ꯍꯥꯏꯗꯥꯏ ꯏꯟꯖꯥꯡ ꯃꯃꯤꯡꯗꯣ ꯃꯌꯥꯡꯇꯣꯟ ꯃꯌꯥꯡꯕ ꯃꯌꯥꯡꯇꯣꯟ ꯕꯣꯔꯥꯁꯦ ꯍꯥꯎꯀꯣ ꯃꯌꯥꯡꯇꯣꯟ ꯕꯣꯔꯥꯗ ꯍꯥꯎꯕꯣꯠꯂꯣ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯍꯥꯏꯈꯤꯕꯅꯦ ꯂꯣꯟ ꯈꯣꯏꯔ ꯆꯥꯕꯤꯅ ꯂꯣꯟ ꯈꯣꯏꯔ ꯆꯥꯕꯤꯅ ꯑꯃ ꯍꯥꯏꯈꯤꯕꯅꯦ ꯃꯈꯨꯠꯅ ꯃꯈꯣꯡꯅ ꯑꯣꯏꯅ ꯀꯥꯎꯋꯦ ꯄꯛꯆꯤꯅ ꯉꯥꯡꯉꯤꯗꯣ ꯄꯛꯇꯕ ꯅꯪ ꯇꯥꯔꯨꯅꯨ ꯀꯩꯅꯣ ꯄꯛꯇꯦꯕ ꯍꯥꯏꯒꯨꯝꯗꯅ ꯍꯣꯏ ꯈꯛꯀꯦ ꯂꯧꯖꯕꯅꯤ ꯅꯪ ꯈꯛ ꯉꯥꯏꯕ ꯃꯥꯟꯕ꯭ꯔꯥ ꯏꯃꯥꯟꯅꯕꯁꯤꯡꯁꯦ ꯕꯦꯔꯥꯅꯤ ꯃꯤ ꯁꯤꯔꯗꯨ ꯐꯥꯎꯕ ꯁꯤꯔꯝꯗꯥꯏꯁꯤ ꯐꯥꯎꯕ ꯀꯩꯅꯣ ꯇꯧꯋꯦꯅ ꯃꯥ ꯊꯛꯅꯤꯡꯉꯦꯅ ꯇꯧꯗꯧꯔꯤꯁꯦ ꯑꯩꯈꯣꯏꯅꯤ ꯁꯤꯃꯤꯟꯅꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯒꯤ ꯇꯧꯕꯤꯕ꯭ꯔꯥꯅꯦ ꯈꯪꯕ꯭ꯔꯥ ꯑꯩ ꯁꯤꯕꯨꯗꯤ ꯌꯥꯗꯤꯌꯦ ꯅꯪꯗꯤ ꯅꯇꯨꯅ ꯆꯥ ꯂꯩꯔꯕꯅꯦ ꯑꯩꯈꯣꯏꯗꯤ ꯄꯥꯈꯪ ꯀꯣꯟ ꯁꯦꯡꯉꯦ ꯅꯨꯄꯤ ꯊꯤꯔꯤꯁꯦ ꯅꯣꯏꯔ ꯑꯩꯈꯣꯏꯔ ꯅꯪ ꯑꯃ ꯍꯥꯏꯕꯅꯦ ꯅꯨꯄꯤꯗꯤ ꯅꯣꯏꯅ ꯊꯤꯕ ꯀꯣ ꯑꯩꯈꯣꯏꯗꯤ ꯊꯤꯗ꯭ꯔꯦ ꯅꯪ ꯅꯇꯨꯅ ꯆꯥ ꯂꯩꯔꯦꯗꯅ ꯑꯗꯨꯅꯦ ꯑꯩꯈꯣꯏꯗꯤ ꯊꯤꯔꯤ ꯍꯥꯏꯁꯦ ꯅꯪꯗꯤ ꯅꯇꯨꯅ ꯆꯥ ꯂꯩꯔꯕꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯁꯤ ꯌꯥꯗ꯭ꯔꯤꯕ ꯑꯗꯨꯅ ꯂꯣꯏꯁꯤꯟꯕꯁꯦ ꯅꯣꯏ ꯇꯧꯍꯧꯔꯣꯀꯣ ꯅꯨꯄꯤ ꯑꯉꯥꯡ ꯃꯁꯥ ꯉꯝꯍꯧꯗꯦꯕ ꯏꯆꯥꯒꯦꯕ ꯃꯆꯤꯟꯗꯤ ꯉꯝꯃꯦ ꯍꯥꯏꯕ ꯐꯣꯟꯗꯤ ꯊꯝꯅꯈ꯭ꯔꯕ ꯏꯕꯨꯡꯉꯣ ꯊꯝꯒ꯭ꯔꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯗꯧꯕ ꯃꯥꯟꯕ꯭ꯔꯥ ꯂꯨꯍꯣꯡꯉꯁꯤꯕꯨ ꯐꯣꯟ ꯄꯥꯏꯅꯩꯌꯦꯕ ꯃꯣꯏꯗꯤ ꯃꯆꯥ ꯂꯩꯔꯁꯤꯕꯣ ꯔꯣꯃꯥꯟꯁꯇꯤ ꯎꯏ ꯎꯏ ꯏꯃꯥꯟꯅꯕꯁꯤꯡꯁꯦ ꯌꯥꯝ ꯍꯩꯔꯕꯅꯦꯀꯣ ꯀꯃꯦꯟꯗ ꯈꯔ ꯄꯤꯔꯛꯄꯗꯒꯤ ꯌꯥꯝ ꯍꯩꯔꯕꯅꯦꯀꯣ ꯅꯣꯏ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯕꯅꯤꯍꯦ ꯃꯤ ꯀꯃꯦꯟ ꯄꯥꯕꯗ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯤ ꯌꯥꯝ ꯌꯥꯎꯋꯦꯀꯣ ꯑꯩ ꯍꯥꯏꯔꯔꯣꯏ ꯑꯍꯤꯡꯗꯒ ꯍꯧꯒꯠꯂ ꯄꯥꯔ ꯅꯣꯛꯄ ꯂꯩꯀꯣ ꯀꯅꯥꯅꯣꯅꯦ ꯆꯍꯤ ꯀꯌꯥꯅꯣ ꯀꯩꯅꯣꯝ ꯍꯥꯏꯗꯧ ꯂꯩꯀꯣ ꯍꯥꯎꯕ꯭ꯔꯥ ꯑꯩ ꯇꯥꯅꯤꯡꯗꯦ ꯅꯣꯏꯒꯤ ꯋꯥꯔꯤꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯅꯇꯨꯅ ꯆꯥ ꯂꯩꯕ ꯅꯪꯗꯤ ꯀꯥꯏ ꯇꯥꯅꯤꯡꯉꯤꯒꯦ ꯃꯥꯅꯦ ꯃꯣꯏ ꯉꯥꯡꯉꯤꯁꯦ ꯇꯥꯎꯅꯨꯀꯣ ꯆꯥꯔꯤꯁꯦ ꯌꯦꯡꯉꯣꯁꯦ ꯑꯩꯁꯨ ꯏꯍꯦꯟ ꯍꯦꯟꯗꯕ ꯋꯥꯅꯤ ꯅꯍꯥꯟꯒꯩ ꯁꯨꯝ ꯆꯥꯔꯦ ꯑꯩꯁꯨ ꯆꯥꯛ ꯆꯪꯗꯦꯅ ꯁꯣꯝ ꯆꯥꯕꯁꯦ ꯆꯥꯕ ꯊꯛꯄ ꯆꯪꯗꯦꯅ ꯑꯣꯛꯈ꯭ꯔꯦ ꯅꯥꯕ ꯑꯩꯗꯤ ꯃꯌꯦꯛ ꯁꯪꯕꯅꯤꯅ ꯑꯗꯨꯗꯤ ꯄꯥꯛ ꯆꯥꯊꯔꯦꯕ ꯑꯩꯈꯣꯏꯗꯤ ꯊꯕꯤꯅꯒ ꯍꯥꯎꯋꯤꯗ ꯉꯥꯗꯥꯏ ꯂꯩꯕ ꯃꯤꯗꯤ ꯀꯩ ꯂꯩꯒꯦ ꯁꯦ ꯁꯤꯁꯨ ꯆꯥꯔꯨꯁꯦ ꯈꯝꯕꯝꯅꯒ ꯅꯥꯇꯩ ꯆꯥꯗꯕꯅꯤꯅ
자서 낭이 약든 아무도 아붕 소리 같은데 아비나스기 약든 네미 가이더라게 아이기지. 낭에 야우도 야원 짜민나가 거이나 부댓 나가니. lam hang cha bi sai mang